USA na Israel gi mathakta asaoba utkhare. USA amadi Israel na misang oijuna Iran gi mathakta chatharakpa attack ta Iran gi supreme leader Khamenei laikhidraba machong hena akanma maongda lan chatharaktuna lakli. Marak asta Israel na Iran da attack chathabada malem gi oina yamna maru oina sizinari ba thau puthokpam zaga kuntra hena tugai kibani. Master Israel ga puna chatminari ba USA na thong adumakti yaningda fa phongdokkhre. Masigi thawong asina maram oiraga USA na lanpham asidagi khongpham handokhiba yana leiri. Lan gi matamda mayok nariba yeknaba khudingmakna ihan hana attack toriba mafam asi yeknabagi economic resources hena puthokpa mafam amade military base camp singdani. Adubu hadak Israel na Iran gi resources amade economic chawkhatnaba mafam oiriba oil refinery sing attack tawduna Iran gi economic marai chaithanarak hotnabada USA na asaoba phongdoklakliba asigi maram asi ngakningai oire. Lan asida USA na pamliba asi karino haiba asi punna chatminariba Israel na khangdrabara haiba asi wahang ama oire.